Kalenthagi matamda samda rosemary oil, argan oil, hekrugi thau amadi yubi thau numidanggi matamda tairaga mathangi numita koglubana igi khongjal hengat handuna samthuna sangat hanbada chauna mating pangni haina hiramasida research tawriba singna haidi researcher singna pipa report amagi matung inna kalentha asi yamna saba maramna kokta humang amadi thau ka hena thoi masina samgi follicles adu kunjin kiduna samhobagi matam thintahali asigumba fibam asi leibana kalenthagi matamda numidang ama samda thau taituna thambana scalp tay igi khongjal hengat handuna samkhong chechen thali samda rosemary oil taibana samgi follicle da igi khongjal hengat hanbatana tuna funjinduna leiba samkhong pahanduna samthuna sanghali rosemary oil taiba asi samhonaba layungbaga pangkak oi hainasu expert singna phongdokli yobi thau taibana samgi protein mangba handana sam tekpa panbatanatana sam molhali hydrodagi semba thau taibana samgi mapangal kankhat anbatanatana collagen puthokpada mating pangi hydrogi thauda antioxidant amadi vitamin C changwang na yaubana afaba sam hohali argan oil taibana samkhongda masagi sam adubo mapalgi sakpudagi ngakhroknaba puthokchaba thaugi mathogum sebam hairiba thau ase puthoktuna samkhong nappa punba amadi nungsagi maisana samda sokhanba adu fahan pangami haina expert singi report asina makatari